ꯑꯁꯤꯅ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯁꯟꯙꯥꯗ ꯌꯥꯎꯁꯪ ꯃꯩ ꯊꯥꯕꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯀꯀꯥ ꯍꯣꯏ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯄꯨꯜꯂꯗꯅ ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯕꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯟꯗꯣꯞ ꯃꯃꯥꯡꯗ ꯑꯁꯤ ꯑꯣꯄꯟ ꯁ꯭ꯄꯦꯁ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯣꯏꯅꯃꯛ ꯊꯕꯛ ꯑꯁꯤꯗ ꯑꯣꯏꯅ ꯁꯨꯝ ꯇꯧꯔꯦꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯃꯐꯝꯁꯤꯗ ꯃꯥꯟꯗꯣꯞ ꯃꯃꯥꯡꯗ ꯑꯣꯏꯔꯗꯅ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯃꯩ ꯊꯥꯏ ꯂꯦꯝꯍꯧꯕꯁꯤꯅ ꯀꯀꯥꯅ ꯂꯐꯨ ꯏꯔꯣꯝꯕ ꯆꯥꯕꯩ ꯇꯧꯔꯤꯃꯤ lấy cái thang cho bạn dẫn đi quê. Chẳng ngất đấy. Chẳng ngất. Con dám áp chân lên thôi đấy này. Lên đi, phải cho lên đi. Ôi tạt nó thì hù rồi, con tạt thì mấy ra gì. Hang nghe thế này. Lên đi. Áp đi dài lắm trong cái này. Đi. À. Cái mày đi xin cái nào. Ko rồi tu tay vừa tu đi ko rồi ai vợ cái cô cái đi lấy lôi đấy cả nâng vui là mi na tay sát lật cho này cao xì udah ba kamai sih mi udah ba si hore nu tham mai tha doi si Có anh xem rồi có mình hơn. hoi na ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯌꯥꯎꯁꯪ ꯃꯩ ꯊꯥꯕꯁꯦ ꯏꯟ ꯀꯦꯁ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯛꯁꯟꯗ ꯚꯤꯂꯦꯖ ꯁꯥꯏꯠꯇ ꯑꯣꯏꯔꯒꯅ ꯃꯣꯏꯅ ꯂꯧꯕꯨꯛꯇ ꯑꯣꯏꯔꯗꯅ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯃꯩ ꯊꯥꯏ ꯑꯗꯨꯒ ꯁꯤꯇꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯇꯥꯔꯤꯕ ꯃꯌꯥꯝꯅ ꯑꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯈꯇꯪ ꯁ꯭ꯄꯦꯁ ꯑꯣꯏꯕ ꯑꯣꯄꯟ ꯁ꯭ꯄꯦꯁ ꯑꯣꯏꯕ ꯃꯐꯝꯒꯨꯝꯗ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯊꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯅ ꯃꯔꯥꯡ ꯀꯥꯏꯕ ꯍꯥꯏꯔꯗꯤ ꯑꯁꯨꯃꯥꯏꯅ ꯃꯥꯟꯗꯣꯞ ꯃꯄꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯈꯔ ꯆꯥꯎꯅ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩꯈꯣꯏꯒꯤ ꯄꯨꯖꯥ ꯇꯥꯕ ꯅꯠꯇ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯑꯗꯨꯒ ꯊꯥꯕꯜ ꯃꯇꯦꯛ ꯃꯇꯪ ꯆꯣꯡꯉꯁꯨ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯃꯇꯦꯛꯁꯤꯗ ꯑꯣꯏꯅ ꯇꯧꯔꯦꯕ ꯈꯇꯪ ꯃꯐꯝꯕꯨꯗꯤ ꯈꯇꯪ ꯄꯤꯛꯇꯅ ꯃꯐꯝ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯃꯔꯥꯡ ꯀꯥꯏꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯗꯦ ꯕꯠ ꯑꯗꯨꯏꯁꯨ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯖꯍꯥ ꯂꯩꯕꯗꯨꯅ ꯑꯩꯈꯣꯏ ꯑꯦꯗꯖꯁ ꯇꯧꯗꯅ ꯃꯦꯟꯇꯦꯟ ꯇꯧꯗꯅ ꯂꯣꯏꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯆꯠꯂꯤ ꯁꯣ ꯑꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯌꯨꯛ ꯉꯟꯇꯥꯗꯩꯅ ꯁꯨꯝ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯣꯂꯤꯗꯦꯁꯨ ꯂꯩꯇꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯗꯨꯅ ꯊꯕꯛ ꯆꯠꯅꯈꯤꯕꯩ ꯃꯈꯥꯗ ꯁꯨꯝ ꯈꯔ ꯁꯪꯅꯍꯧꯕ ꯃꯌꯥꯝꯅ ꯂꯩꯀꯥꯏꯒꯤ ꯏꯅꯥꯎ ꯃꯌꯥꯝꯅꯦ ꯑꯗꯨꯒ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯍꯣꯏ ꯗꯗꯥ ꯍꯣꯏ ꯃꯌꯥꯝ ꯏꯄꯟ ꯍꯣꯏ ꯃꯌꯥꯝ ꯊꯣꯛꯂꯛꯑꯒ ꯑꯁꯨꯃꯥꯏꯅ ꯊꯕꯛ ꯆꯥꯎꯔꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤ ꯆꯔꯨꯁꯦ ꯐꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯅꯅꯦ ꯖꯨꯕꯤ ꯃꯅꯥ ꯖꯨꯕꯤꯒꯤ ꯑꯩꯈꯣꯏ ꯖꯨꯕꯤ ꯄꯥꯝꯕꯤꯒꯤ ꯃꯥꯒꯤ ꯃꯅꯥ ꯑꯀꯪꯕꯗꯣ ꯑꯗꯨꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯀꯂꯦꯛ ꯇꯧꯅ ꯊꯝꯃꯤ ꯁꯣ ꯑꯗꯨ ꯀꯂꯦꯛ ꯇꯧꯕꯗꯨꯅ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯆꯔꯨꯒꯤꯗ ꯍꯥꯞꯄꯒ ꯆꯩꯅ ꯖꯨꯝꯒꯤ ꯐꯦꯁꯇꯤꯚ ꯁ꯭ꯇ꯭ꯔꯛꯆꯔ ꯄꯨꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯅ ꯍꯥꯞꯄꯤ ꯁꯣ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪ ꯃꯩ ꯊꯥꯕꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯁꯤꯅ ꯊꯕꯛ ꯆꯥꯎꯕ ꯃꯌꯥꯝꯒꯤ ꯁꯤꯡꯒꯔꯥ
की डायमंड क्या? यार यार रे, नहीं मालिक कर